Manipur top channel dagi video amda thagasage phongbase phongna Manipur miyamna mipainariba peace talk kaiba yana leiri center ga IM ga nongma gi muknaba hengatlak Manipur miyamna nagagi waroi sinna maram oiduna lepak irang thokliba amadi paliba lenga asiga misam miyam ga thajanadaba marak asida miyamna mipainariba Indo Naga Peace talk ki waroi sinna Manipur kaira dara haina akan mokhongjang jangsilabasu hauji center amadi IM ani gi marakta yamna sauna ungkhatnaba ama thorakli Kulai thadoknani santi ki lambi de changsilani haiduna khuyek piduna yanare leiri IM na lona lalholup nangna semgatna bo hotnaramle haina army na IM da maral sirakli IM ge lusingba ani na Nagaland ki Mon district na ha kunthraga nitoi recruit tawrami haina PRO defense na fundorakli adubu IM na the Indian Army da double state ni haina pakhum piri mathang sahi gi February gi kunga mathoi fawba Mon district da curfew thamjinduna IM ge aronba thawrang sing thingjinba haukre hairi Waroisin lauthok lagani heiri center amadi IM gi muknaba nongma gi hengalakpa asina peace talk asi kaiba yana leiri heiri myamaina pabda sorki bior sungak pigani and thank you